Anjuna Milanbu khanghaudana kaurakpaduda Milan khangprek khangna khumai haw Anju kaidoramino Milan sum lairamini nangdi Anju aisune Milandi wariga saba haitre thamoidana Anjugi nungsiraba khonjelna sumhatli Milangi thamoi phajinba ngamdre tapna sonthangnana hairai Sandhya nungsiye Anju kaibo Milan nang nungsi haiba Anju tikhatana nokthorai Milan na kaidaurage Anju nangi dubu phagiro asengbaro Milan asengbane Sandhya ai nangbu yamna nungsiye Anju nok nok tuna hairai nupiba adumaina propose tawnabrో Milan aidi amukta su tawdri haisu haite thamoida phaurakpado adutane hairaise Anju ado aigi khangnaba leiramladi kamai tawba Milan ngai hak lepi tumina lei nungaitaba amasu phaurai adubu yam chamna hairai leibro Anju di Milan gi wahaiduda machin khumduna noi sidi pura apangnine asigasu aingonda nungsi kaina hairaiye Anju leiteda aidi adugumba amta thamde Milan yam harauna hairai adudi aiga nungsinarasi ko Anju di somda pukli paire nokpa khangbada Anjuna hoi hoi nungsinarasi Milan adudi hayeng amta unasi ko Anju unase yaye Milan fore adudi hayeng pung anida Delight fast food ta unase ai ngaramage Anju Milan ado hayeng unabada aingonda yingakanu ko ai ikayaba Anju di nokpa thingba ngamlaktre hoi hoi hairamaga phone adu fat kakthatli aduga pena nokthorai hauzik matam sidabu sumainaga ipang pangbaga se leiri jalo magi mawongdo yam nokninge matam lenbadi nungairani Anju Gobinga hayeng unasi hainakhibadu ningsinglai as kamai tawduiba Anju ngaiha khali aduga hoida Milan hana kharangana unaraga loire phone hek thamkhibaga Milan mathanta wakal khanjari as masu ikaira male phone ga sat thamki hoida hayeng unaraga thamoi singna nungsi hairaga loire Milan Gobinda phone tawrai Gobinna bye Milan yam pakhatna bye hayeng unasi hainare ado pakhatpada loire kamai tawduino Gobin hera adugi bu kaisu tawroi Milan ado nanga khara chatmina seba Gobin hoi hoi sasi aigi maru Milan bu ngawhan binupi adu yeng tare dana ado hayeng aisu Anjuga date laye puna unarasi ko tanja aduda Nancy machabu saksana ba kaubalai Milan hoi yaye bye adoi thamage chaksaru khigi ko Gobin hoi thamo Milan phone adu thamaga chaksaba kumtharai Milan yamna harauna hayengdi Anju unarani khanduna nungai pamaithong amaga loinana chaksaba changlai Ninsina chak adu phajana semduna leirami Thanilna machabu ngairami Milan gi imungsi Manipurda khwaidagi paisa paiba imung amani adubu yamna chamjaba imungni atopagi imung oiramlabadi chak thongnaba cook imungi thabak sunaba helper na chingba loina suna thamlagani adubu Milan gi family di paisa paijarabasu mayamdagi tongali mi khudingmak chap manana khali aduna kana amata thamde supnagi Milan bu sathok sasin tawbada senanaba bodyguard khara dunatana adusu Milan di yazade thamgumsi hai adubu machagi phibam du yengduna Thanilna yadabadagi namduna thamlibani asumna yamna harauna numituma haukhre haina khibagi matung ina Milan yamna ningthijana loisili amukta setriba dressing style ni ngasi mana setlibadu hek yengbada yamna gentle oina tanan setli yengbada awatpa amata laikhidre ngasi Milan bu uruba mi singna nupi singna leisabi singna ngaroidabagi maram leite Milan Gobinda phone tawduna Gobin bu lawba chatlami moi ani punna lai aduga Anju bu punna ngairi Milan bye ayam pakhatle kamai tawdino Gobin
ꯑꯁ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯒꯅꯨ ꯚꯥꯏ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯗꯨꯝ ꯅꯣꯔꯃꯦꯜꯗ ꯂꯩꯌꯨ꯫ ꯒꯣꯕꯤꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯕꯨꯗꯤ ꯃꯍꯧꯁꯥꯗꯤ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯃꯤꯂꯟ: ꯍꯣꯏ ꯚꯥꯏ, ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ, ꯑꯩ ꯏꯁꯤꯡ ꯑꯝꯇ ꯂꯩꯔꯨꯈꯤꯒꯦ꯫ ꯒꯣꯕꯤꯟ: ꯍꯣꯏ, ꯂꯩꯔꯨꯔꯣ꯫ ꯃꯤꯂꯟ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯂꯩꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯟꯖꯨꯁꯨ ꯂꯥꯛꯏ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯕꯒ ꯒꯣꯕꯤꯟ ꯂꯥꯞꯇꯛꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯏ꯫ ꯑꯟꯖꯨ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁ, ꯃꯤꯂꯟ ꯎꯅꯒꯦ, ꯑꯗꯨꯒ ꯃꯥ ꯂꯣꯏꯔꯒ ꯒꯣꯕꯤꯟ ꯎꯅꯒꯦ ꯇꯧꯅꯦ, ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯅꯦ? ꯃꯤꯂꯟꯗꯨꯅ ꯂꯥꯛꯇ꯭ꯔꯤꯖꯥꯠꯂ ꯈꯪꯗꯦ꯫ ꯑꯟꯖꯨ ꯑꯃꯨꯛ ꯎꯔꯦ, ꯊꯥꯞꯇꯛꯅ ꯃꯤꯂꯟ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯊꯣꯛꯂꯛꯄ꯫ ꯃꯗꯨ ꯎꯕꯗ ꯑꯟꯖꯨ ꯂꯦꯞꯂꯝꯕ ꯈꯣꯡꯐꯝ ꯑꯗꯨ ꯁꯠ ꯍꯜꯂꯤ꯫ ꯑꯁ, ꯀꯃꯥꯏ ꯇꯧꯅꯦ? ꯑꯟꯖꯨ ꯋꯥꯈꯜ ꯑꯃ ꯁꯠ ꯂꯥꯛꯏ꯫ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯤꯂꯟꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯃꯤꯂꯟ ꯆꯠꯂꯝꯕ ꯑꯗꯨ ꯁꯠ ꯂꯦꯞꯄꯤ, ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯐꯠ ꯄꯥꯏꯈꯠꯂꯒ, ꯍꯜꯂꯣ, ꯁꯟꯙ꯭ꯌꯥ, ꯂꯥꯛꯑꯕꯣ? ꯑꯟꯖꯨ ꯌꯥꯝꯅ ꯏꯪꯅ ꯍꯥꯏꯔꯛꯏ꯫ ꯗꯥ ꯃꯤꯂꯟ, ꯅꯪ ꯁꯥꯎꯔꯅꯨ, ꯑꯩꯁꯦ ꯈꯤꯇꯪ ꯊꯦꯡꯉꯛꯑꯅꯤ, ꯁꯣꯝꯗ ꯐꯔꯛ ꯇꯥꯕ ꯑꯃ ꯌꯥꯎꯔꯦꯕ, ꯍꯣꯔꯦꯟ ꯄꯨꯡ 3:30ꯗ ꯑꯣꯏꯅ ꯎꯅꯔꯁꯤꯔꯥ? ꯃꯤꯂꯟ ꯊꯋꯥꯏꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ, ꯑꯗꯨꯕꯨ ꯊꯕꯛ ꯆꯤꯟꯕꯒꯤꯅꯦ ꯍꯥꯏꯅ ꯈꯟꯗꯣꯛꯏ꯫ ꯃꯤꯂꯟ: ꯏꯍꯦ, ꯑꯩꯗꯤ ꯉꯥꯏꯔꯒ ꯂꯩꯔꯕꯅꯦ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯅꯪꯒꯤ ꯇꯧꯗꯧꯕꯗꯣ ꯇꯧꯖꯔꯣ, ꯑꯩ ꯑꯗꯨꯝ ꯉꯥꯏꯔꯒꯦ꯫ ꯑꯟꯖꯨ: ꯍꯣꯏ, ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯀꯣ, ꯑꯩ ꯊꯝꯃꯒꯦ꯫ ꯑꯟꯖꯨ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯊꯝꯕꯒ ꯒꯣꯕꯤꯟꯗ ꯑꯃꯨꯛ ꯇꯧꯔꯛꯏ꯫ ꯒꯣꯕꯤꯟꯅ: ꯑꯟꯖꯨ꯫ ꯑꯟꯖꯨꯅ: ꯗꯥ ꯒꯣꯕꯤꯟ, ꯅꯪ ꯂꯥꯛꯑꯕꯣ? ꯒꯣꯕꯤꯟ: ꯂꯥꯛꯑꯦ, ꯅꯪꯗꯤ ꯂꯥꯛꯑꯕꯣ? ꯑꯟꯖꯨ: ꯂꯥꯛꯑꯦ, ꯑꯗꯣ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯑꯣꯏꯅ ꯎꯅꯔꯁꯤ꯫ ꯒꯣꯕꯤꯟ: ꯌꯥꯔꯣꯏꯍꯦ, ꯃꯤ ꯏꯃꯥꯟꯅꯕꯁꯨ ꯌꯥꯎꯔꯤꯌꯦ, ꯁꯛ ꯈꯪꯅꯍꯟꯗꯣꯏꯅꯦ꯫ ꯑꯟꯖꯨ: ꯑꯩ ꯉꯥꯏꯔꯝꯃꯒꯦꯀꯣ, ꯁꯠ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯐꯣꯟ ꯑꯗꯨ ꯐꯠ ꯊꯝꯈ꯭ꯔꯦ꯫ ꯒꯣꯕꯤꯟ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯃꯤꯂꯟꯁꯨ ꯒꯣꯕꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯒꯣꯕꯤꯟ: ꯚꯥꯏ, ꯑꯟꯖꯨꯗꯣ ꯐꯔꯛ ꯇꯥꯔꯦ, ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯑꯣꯏꯅ ꯎꯅꯔꯁꯤ ꯍꯥꯏꯌꯦ꯫ ꯃꯤꯂꯟ: ꯐꯔꯦꯅꯦ, ꯆꯠꯊꯣꯛꯎꯔꯣ꯫ ꯒꯣꯕꯤꯟ: ꯅꯪꯕꯨ ꯉꯥꯎꯍꯜꯂꯤꯕ ꯁꯟꯙ꯭ꯌꯥꯗꯣ ꯁꯛ ꯑꯃꯨꯛꯇ ꯈꯪꯒꯦ ꯇꯧꯕꯅꯤ, ꯍꯦꯛ ꯎꯄꯥꯏ ꯂꯩꯇꯦꯗ꯫ ꯃꯤꯂꯟ: ꯑꯁ, ꯀꯣꯟꯅ ꯈꯪꯂꯁꯨ ꯌꯥꯏꯗ, ꯃꯇꯝ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ, ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯠꯂꯣ, ꯊꯦꯡꯂꯅꯤ, ꯑꯟꯖꯨ ꯃꯊꯟꯇ ꯂꯩꯔꯝꯂꯅꯤ꯫ ꯒꯣꯕꯤꯟ: ꯐꯔꯦ, ꯑꯗꯣ ꯐꯖꯅ ꯎꯅꯧꯀꯣ, ꯋꯥꯔꯤꯗꯣ ꯇꯞꯅ ꯏꯪꯅ ꯊꯨꯀꯠꯇꯕꯤꯗ ꯁꯥꯟꯅꯧꯀꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯒꯣꯕꯤꯟ ꯆꯠꯈ꯭ꯔꯦ꯫ ꯃꯤꯂꯟꯗꯤ ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯐꯝꯈ꯭ꯔꯦ꯫ ꯑꯟꯖꯨꯗꯤ ꯃꯤꯂꯟ ꯑꯃꯗꯤ ꯒꯣꯕꯤꯟ ꯇꯤꯟꯅꯩ ꯍꯥꯏꯕꯁꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ꯫ ꯑꯟꯖꯨ ꯃꯊꯥ ꯁꯥꯕꯗ ꯌꯥꯗ꯭ꯔꯦ, ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯁꯨꯝ ꯈꯟꯅ ꯂꯥꯛꯏ, ꯃꯕꯨꯛꯇ ꯈꯜꯂꯤ, ꯃꯤꯂꯟꯁꯤ ꯇꯣꯛꯅꯔꯒꯦ, ꯄꯥꯎ ꯐꯥꯎꯅꯔꯔꯣꯏꯒꯦ, ꯅꯠꯇ꯭ꯔꯗꯤ ꯆꯣꯞꯅꯔꯛꯄ ꯇꯥꯔꯦ꯫ ꯑꯟꯖꯨ ꯑꯃꯗꯤ ꯒꯣꯕꯤꯟ ꯎꯅꯔꯝꯃꯤ, ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯃꯤꯂꯟ ꯁꯟꯙ꯭ꯌꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ, ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ, ꯃꯤꯂꯟ ꯈꯪꯍꯧꯗꯅ ꯃꯤꯠ ꯇꯟꯗꯟ ꯄꯥꯏꯕ ꯍꯧꯔꯛꯏ, ꯃꯀꯣꯛ ꯉꯥꯎꯕ ꯍꯧꯔꯛꯏ, ꯃꯥꯒꯤ ꯍꯦꯛ ꯇꯠꯇꯅ ꯇꯧꯕ ꯌꯥꯡꯂꯦꯟ ꯅꯥꯔꯛꯄ, ꯃꯈꯣꯡ ꯁꯤꯗꯕꯗꯨꯁꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯤꯂꯟ ꯃꯁꯥꯗꯨ ꯃꯊꯟꯇ ꯐꯥꯊꯖꯩ, ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯇꯁꯦꯡꯅ ꯃꯤꯂꯟ ꯉꯁꯤꯗꯤ ꯁꯟꯙ꯭ꯌꯥ ꯎꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯍꯤꯗꯥꯛꯇꯨ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯃꯤꯂꯟ ꯃꯁꯥꯗꯨ ꯐꯥꯊꯕ ꯋꯥꯔꯗꯨꯅ ꯁꯤꯠ ꯑꯗꯨ ꯍꯥꯏꯊꯔꯒ ꯍꯤꯞꯇꯨꯅ ꯂꯩꯔꯤ, ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯤ, ꯃꯕꯨꯛꯇ ꯈꯜꯂꯤ, ꯀꯔꯤꯅꯣ ꯑꯩꯅ ꯅꯥꯔꯤꯕꯁꯦ, ꯃꯁꯤꯒꯤ ꯂꯥꯏꯑꯣꯡꯁꯤ ꯇꯠꯇꯅ ꯍꯧꯔꯤꯕ? ꯑꯁꯨꯝꯅ ꯈꯟꯅ ꯃꯥꯒꯤ ꯒꯥꯔꯤꯗꯒꯤ ꯃꯥꯒꯤ ꯒꯨꯂꯤ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯞꯄꯛꯄ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯥꯔꯤ, ꯑꯗꯨꯒ ꯒꯨꯂꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯂꯥꯏꯀꯣꯄꯤꯟ 25 mg ꯍꯥꯏꯅ ꯊꯥꯏ꯫ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯒꯨꯒꯜꯁꯇ ꯌꯦꯡꯒꯦ ꯈꯜꯂꯤ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ, ꯃꯁꯥꯗꯨ ꯎꯏꯊꯔꯛꯂꯦ꯫ ꯃꯤꯂꯟ ꯇꯞꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯤꯂꯟꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯄꯨꯡ ꯃꯝꯂꯝꯃꯤ, ꯄꯨꯡ ꯁꯠ ꯌꯦꯡꯉꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯝꯂꯦ꯫ ꯃꯤꯂꯟ ꯅꯍꯥꯟꯈꯩꯗꯤ ꯃꯥꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯄꯤ ꯎꯅꯕꯅꯤ ꯑꯗꯨꯅ ꯏꯀꯥꯏ ꯍꯥꯏꯗꯨꯅ ꯄꯨꯔꯛꯇꯕꯅꯤ꯫ ꯃꯤꯂꯟ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯟꯙ꯭ꯌꯥꯗ ꯀꯣꯜ ꯇꯧꯏ, ꯑꯗꯨꯕꯨ ꯄꯥꯏꯔꯛꯇ꯭ꯔꯦ꯫ 2-3 ꯇꯧꯏ, ꯑꯗꯨꯁꯨ ꯄꯥꯏꯕꯤꯔꯛꯇ꯭ꯔꯦ꯫ ꯃꯤꯂꯟ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ, ꯃꯦꯁꯦꯖ ꯑꯃ ꯊꯥꯏ, ꯁꯟꯙ꯭ꯌꯥ, ꯅꯪ ꯂꯥꯛꯇ꯭ꯔꯦ, ꯐꯔꯦ, ꯄꯣꯊꯥꯔꯣ, ꯑꯩꯁꯨ ꯍꯜꯂꯒꯦꯀꯣ꯫ ꯃꯦꯁꯦꯖ ꯑꯁꯤ ꯇꯥꯏꯞ ꯇꯧꯔꯒ ꯃꯤꯂꯟ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯍꯧꯔꯛꯏ꯫ ꯁꯣꯝꯗꯁꯨ ꯑꯟꯖꯨ ꯃꯤꯂꯟꯕꯨ ꯇꯣꯛꯅꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯐꯣꯟ ꯄꯥꯏꯗꯕꯅꯤ,
ꯑꯗꯨꯕꯨ ꯃꯥꯁꯨ ꯊꯃꯣꯏ ꯑꯃꯗꯤ ꯄꯥꯟꯕꯅꯤꯅ ꯃꯤꯂꯟꯒꯤ ꯃꯇꯧ ꯑꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯟꯖꯨ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯏ꯫ ꯈꯨꯗꯛꯇ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯏ꯫ ꯃꯤꯂꯟ ꯒꯥꯔꯤ ꯊꯧꯔꯝꯕ ꯑꯗꯨ ꯇꯞꯅ ꯈꯥꯝꯃꯤ ꯑꯗꯨꯒ ꯐꯣꯟ ꯄꯥꯏꯈꯠꯂꯤ꯫ ꯃꯤꯂꯟ: ꯍꯜꯂꯣ ꯁꯟꯙ꯭ꯌꯥ꯫ ꯑꯟꯖꯨ: ꯍꯧꯖꯤꯛꯐꯥꯎ ꯍꯟꯗ꯭ꯔꯤꯕꯣ? ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯂꯟ: ꯍꯧꯖꯤꯛꯄꯨꯗꯤ ꯍꯜꯂꯛꯑꯦ, ꯒꯥꯔꯤ ꯊꯧꯔꯤꯌꯦ꯫ ꯑꯟꯖꯨ: ꯀꯩꯗꯧꯕꯒꯤ ꯑꯗꯨꯛ ꯊꯦꯡꯉꯐꯥꯎ ꯑꯩ ꯉꯥꯏꯔꯤꯅꯣ? ꯉꯁꯥꯏꯅ ꯑꯩ ꯂꯥꯛꯇ꯭ꯔꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯨ ꯌꯥꯗ꯭ꯔꯣ? ꯃꯤꯂꯟꯗꯤ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯑꯣꯏꯗꯕ ꯑꯃꯨꯛꯇ ꯉꯥꯡꯗ꯭ꯔꯤ, ꯑꯆꯨꯝꯕꯗ ꯉꯥꯡꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯑꯃꯨꯛꯇ ꯀꯣꯏꯔꯛꯇꯦ, ꯑꯗꯨꯅ ꯅꯨꯄꯤ ꯊꯦꯝꯕꯁꯨ ꯍꯩꯇꯦ꯫ ꯑꯁꯦꯡꯕꯗꯨ ꯑꯗꯨꯝ ꯍꯥꯏꯗꯣꯛꯈꯤ꯫ ꯁꯨꯃꯥꯏ ꯇꯧꯕꯅꯦ, ꯉꯁꯥꯏ ꯅꯪ ꯉꯥꯏꯕ ꯑꯣꯏꯅ ꯒꯥꯔꯤꯗ ꯁꯨꯝ ꯂꯩꯔꯝꯕꯅꯦ꯫ ꯑꯗ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯅ ꯉꯥꯏꯍꯥꯛ ꯍꯤꯞꯄꯨꯔꯦ, ꯑꯗꯨꯗ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯤꯂꯟꯒꯤ ꯋꯥꯍꯩꯗꯨꯗ ꯑꯟꯖꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯂꯦ, ꯃꯗꯨꯗꯤ ꯃꯤꯂꯟ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯡꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕ꯫ ꯑꯟꯖꯨ: ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯃꯤꯂꯟ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ: ꯇꯧꯗ꯭ꯔꯦ꯫ ꯑꯟꯖꯨ: ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯂꯥꯛꯑꯣꯀꯣ, ꯑꯩꯁꯨ ꯊꯝꯃꯒꯦ꯫ ꯃꯤꯂꯟ ꯐꯣꯟ ꯊꯝꯈꯤꯗꯣꯔꯦ ꯈꯟꯗꯨꯅ ꯄꯥꯈꯠꯅ ꯀꯧꯔꯛꯏ꯫ ꯁꯟꯙ꯭ꯌꯥ꯫ ꯑꯟꯖꯨ ꯃꯤꯡ ꯑꯗꯨ ꯇꯥꯕꯗ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯃꯤꯂꯟ: ꯊꯕꯛ ꯂꯣꯏꯔꯕꯣ? ꯌꯥꯝ ꯇꯞꯅ ꯍꯪꯂꯛꯏ꯫ ꯑꯟꯖꯨ: ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯁꯦ? ꯃꯤꯂꯟ: ꯉꯁꯥꯏ ꯊꯕꯛ ꯑꯃ ꯂꯩ, ꯈꯔ ꯊꯦꯡꯅ ꯂꯥꯛꯀꯦ ꯍꯥꯏꯔꯤꯗꯨꯗꯤ, ꯑꯗꯨꯏ ꯊꯕꯛꯇꯣ ꯂꯣꯏꯔꯕꯕ? ꯑꯟꯖꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ, ꯉꯁꯥꯏ ꯒꯣꯕꯤꯟ ꯎꯅꯕꯒꯤ ꯃꯤꯂꯟꯗ ꯍꯥꯏꯖꯤꯟꯈꯤꯕꯗꯣ꯫ ꯑꯟꯖꯨꯅ: ꯂꯣꯏꯔꯦ꯫ ꯃꯤꯂꯟ: ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯖꯔꯣ꯫ ꯒꯨꯗ ꯅꯥꯏꯠ, ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ꯫ ꯍꯣꯔꯦꯟ ꯃꯪꯗ ꯂꯥꯛꯀꯦ꯫ ꯑꯟꯖꯨ: ꯃꯤꯂꯟ ꯐꯣꯟ ꯑꯗꯨ ꯊꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯍꯜꯂꯛꯏ꯫ ꯑꯟꯖꯨꯁꯨ ꯐꯃꯨꯡꯗ ꯍꯤꯞꯅ ꯍꯤꯞꯅ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯉꯁꯤ ꯃꯤꯂꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯁꯨꯝ ꯅꯤꯡꯁꯤꯡꯂꯤ, ꯃꯕꯨꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯛꯏ꯫ ꯉꯁꯤ ꯑꯩꯅ ꯗꯥ ꯃꯤꯂꯟꯒꯤ ꯃꯐꯝꯗ ꯇꯧꯕꯤꯔꯤꯕꯁꯦ, ꯗꯥ ꯕꯤꯀꯥꯁ, ꯗꯥ ꯁꯨꯔꯦꯁ ꯑꯃꯗꯤ ꯗꯥ ꯒꯣꯕꯤꯟꯗ ꯑꯣꯏꯌꯨ꯫ ꯉꯁꯥꯏꯅ ꯏꯁꯧ ꯂꯥꯡꯂꯅꯤ, ꯈꯠꯅꯔꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯁꯥꯎꯕ ꯑꯃꯠꯇ ꯎꯠꯇꯦ꯫ ꯃꯁꯤꯅ ꯀꯔꯤ ꯇꯥꯛꯂꯤꯕ, ꯀꯔꯤ ꯎꯠꯂꯤꯕ? ꯑꯟꯖꯨ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯑꯟꯖꯨ ꯃꯤꯂꯟꯕꯨ ꯇꯣꯛꯅꯕ ꯉꯝꯗ꯭ꯔꯦ꯫ ꯑꯟꯖꯨꯅ ꯇꯣꯛꯅꯅꯕ ꯄ꯭ꯂꯥꯟ ꯀꯌꯥ ꯁꯤꯜꯂꯕꯁꯨ ꯃꯤꯂꯟꯒꯤ ꯁꯥꯎꯒꯟꯗꯕ, ꯄꯦꯟꯊꯣꯛꯄ ꯉꯝꯕ, ꯐꯔꯛ ꯇꯥꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯟꯖꯨ ꯑꯃꯗꯤ ꯃꯤꯂꯟ ꯑꯃꯨꯛ ꯐꯥꯎꯕ ꯎꯅꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯟꯖꯨꯁꯨ ꯃꯤꯂꯟ ꯑꯃꯗꯤ ꯒꯣꯕꯤꯟ ꯇꯤꯟꯅꯩ ꯈꯪꯕꯅꯤꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯈꯪꯗꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯣꯡꯃ ꯑꯟꯖꯨ ꯑꯃꯗꯤ ꯕꯤꯀꯥꯁ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯑꯟꯖꯨ ꯕꯤꯀꯥꯁꯄꯨ ꯉꯥꯏꯔꯤ꯫ ꯕꯤꯀꯥꯁꯁꯨ ꯑꯟꯖꯨꯕꯨ ꯎꯅꯕ ꯂꯥꯛꯏ꯫ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯕꯤꯀꯥꯁꯀꯤ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯀꯥꯁ ꯀꯣꯜ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯤ, ꯑꯗꯨꯒ ꯄꯥꯏꯈꯠꯂꯤ꯫ ꯀꯩꯗꯧꯔꯦ? ꯅꯨꯄꯥ ꯑꯗꯨꯅ: ꯏꯌꯥꯝꯕ, ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯣ ꯄꯂꯦꯜꯗ ꯐꯥꯈ꯭ꯔꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯕꯤꯀꯥꯁ ꯁꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯀꯔꯤ ꯑꯗꯨꯛ ꯆꯦꯛꯁꯤꯟꯗꯕ? ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ: ꯏꯌꯥꯝꯕ, ꯑꯩꯈꯣꯏꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯦ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯕꯤꯀꯥꯁ: ꯑꯩꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ-ꯀ꯭ꯔꯣꯔꯗꯣ ꯄꯩꯁꯥ ꯑꯃꯠꯇ ꯃꯥꯡꯕ ꯌꯥꯔꯣꯏ, ꯅꯣꯏ ꯀꯥꯏꯗ ꯂꯩ? ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ: ꯄꯂꯦꯜꯗ ꯂꯩꯌꯦ ꯏꯌꯥꯝꯕ꯫ ꯕꯤꯀꯥꯁ, ꯊꯝꯃꯣ, ꯑꯩ ꯂꯥꯛꯀꯦ꯫ ꯕꯤꯀꯥꯁ ꯐꯣꯟ ꯊꯝꯈ꯭ꯔꯒ ꯒꯥꯔꯤ ꯑꯗꯨꯗ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯟꯖꯨꯅ ꯀꯝꯗꯧꯕ? ꯃꯥꯗꯤ ꯉꯥꯏꯔꯝꯂꯒꯅꯤ꯫ ꯕꯤꯀꯥꯁ ꯉꯥꯏꯍꯥꯛ ꯈꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯍꯦꯔꯥ, ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯅꯨꯄꯤꯒ ꯃꯋꯥ ꯂꯧꯗꯦ, ꯂꯩꯍꯧꯔꯣ, ꯑꯩ ꯆꯠꯂꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯒꯥꯔꯤ ꯑꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯕꯤꯀꯥꯁꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯕꯗꯨ ꯑꯟꯖꯨ ꯎꯍꯧꯏ꯫ ꯀꯔꯤꯅꯣ ꯑꯁꯤꯅ ꯀꯔꯤꯝꯇꯒ ꯍꯥꯏꯔꯝꯗꯕꯤ ꯆꯠꯈ꯭ꯔꯤꯁꯤꯅ? ꯑꯟꯖꯨ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯏ, ꯑꯗꯨꯕꯨ ꯀꯛꯊꯠꯂꯛꯏ꯫ ꯑꯟꯖꯨ ꯑꯃꯨꯛꯁꯨ ꯇꯧꯏ, ꯑꯗꯨꯕꯨ ꯑꯗꯨꯝ ꯀꯛꯊꯠꯂꯛꯏ꯫ ꯑꯟꯖꯨ ꯃꯕꯨꯛꯇ ꯈꯤꯇꯪꯗꯤ ꯋꯥꯔꯧꯕ ꯐꯥꯎꯔꯛꯏ꯫ ꯑꯩꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯈꯟꯗꯨꯅ ꯃꯥꯅ ꯑꯁꯨꯝꯅ ꯃꯤꯔꯥꯏꯔꯛꯄ ꯐꯩ꯫ ꯑꯩꯁꯨ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯂꯩ, ꯅꯪ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯔꯔꯣꯏ꯫ ꯑꯟꯖꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯃꯥꯅ ꯃꯤꯂꯟꯗ ꯇꯧꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯟꯖꯨ ꯉꯁꯤꯗꯤ ꯃꯤꯂꯟꯕꯨ ꯎꯅꯕꯤꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯟꯖꯨ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯤꯂꯟꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯉꯁꯤ ꯑꯟꯖꯨꯅ ꯃꯤꯂꯟꯗ ꯀꯣꯜ ꯇꯧꯔꯛꯂꯤꯕꯁꯤ꯫